ชีไลโคมไลนางมารักชิดามูไม่นิ่งคุณจะไลชูจิมาปันนี่ไอ้กิจยามวานะคังเงว่าขันหน่วยแต่ปะตะกี้ไอ้กิจพูดไปประตูจิทำเจนนั่นกันเลยเด้Mamang Chahi ki Jun Taranithoi da Thobal District ki Waitho Protected Forest ki area da lam khopsilaga Kanglon kai na yum tasili haina Manipur leingak na takhai khraba singgi leifam chafam yum leingak na trayol amagi manung da pibidrabadi hanagi mafam da amuk hana khunda leita silagani haina penda bu wafam kaya phongdorakpaga loinana Chahi amaga makai hena relief camp da leiduna awaba mayok nariba singna leingak ki meeting ngai hauri Waitho Kongnang karakta leiba sanabung amada relief camp hangduna Chahi amaga makai hena lailaklaba singa mafam aduda Imphal Today ki team ga unarubada camp aduda leiribi Naurem Ibema amadi Hoidrom Tamubina hai Hauzik paliba lengak asina eviction tawbadagi leifam chafam leitaduna Waitho Kongnang karaki relief camp asida changjafam lawduna leirakpa Chahi amaga tha ahum pharakle adubu lengak asina ngasi fawba hanna yengbiraktabadagi awaba kaya mayok naduna lakli Lam amadi yum leizadaba singi oinadi leingakna lam amadi yum piraga lehengani haiba wafam eviction tauba nonganbaga Chief Minister Nongthombam Biren Masana media da phongdokkiba leiki adubu mahakna lam pigani yum sabigani haibadu Kanada kadaida pibikibano tasengna lam leizadaba singdadi phangzadri hainasu IT News ki team da thamoi sokna pawdam lakhi Yum kai sing thugai phi ki bagada leijaramba manchang amadi pochai sing loina yaukhre ngasidi leikhom leinang marak asida Chahi amaga tha ahum lom leirakpa asida awa ana kaya mayoknare wakhal leina naduna miyoi kaya aruba phibam da leire maunaha kaya di miron ba yaurakpa angang unarakpadagi leifam chapam leitabagi awaba kaya su mayokna hoba IT News ki team na thengnarakhi Nomagi afang basuraga chajaba singdi champut charaga leli Fibam asida Manipur ki Chief Minister N Birena athubada meeting changbiduna chayol amagi manungda makhoigi yum pibidrabadi hanagi mafamda amuk hana khunda leita silagani maduda tholakpa khudimak thengnaragani thawai tharaba suthagani hainasu ibema amadi tamubina phongdorakliชีไลโคมไลนางมารักชิดามูไม่นิ่งคุณจะไลชูจิมาปันนี่ไอ้กิจยามวานะคังเงว่าขันหน่วยแต่ปะตะกี้ไอ้กิจพูดไปประตูจิทำเจนนั่นกันเลยเด้ไอ้คุยกันเลยผมจับผมปีบิวไอ้คุยยามวานั่นเลยตางหุ่มตะเตากีบดูบุตรมวยนั่นเลยผมจับผมชิลเลยมายุ่งมาไกลฉาบีเลยให้อาสุกุยเราไปใช้เหี้ยเลยว่าคุยบุตรหันในยิงบีรักตะบะเจคุยยามเปลี่ยนได้วานในหิงเงสาระเห็นบรรจุกายยาวเลยตัวบดพุ่นละซาบบอกยาวเราบันนี้ชุบมนมบัมเลยตะบันเนี่ยยุ่งมีไกลถูกกายแต่สุอีโปลิใจชุลอยน้ำมังตักตะนันรวยบะคนทุกจะบันนังเดมวยกิเจเซปีตัวนักกวลิบะจึงยาตำยาสิดาไม่ไต้เลยบ้าสิดาป่วยบะไม่ไต้ไอ้คุยนั่นเลยตะนักขนาดนั่นเลยด้วยโน่ไอ้คุยนั่นเลยบะเจเลยบัมถกตะนันเลยดิบันเนี่ยตัวบุ้มนั่นเลยไปยานี้ก็ยาโดยก็ตันพกก็ตันจริงก็เตาบีเด้aduh phare tau bira bani na laiba mam chinbi ro ba hujik se akoi ne na ta na leina ba mafam chinbi ro koi mai tai le bak sida pok pa mai tai ni akoi je lamji gi mapu ni manipur gi mapu ni akoi je akoi gi laibam pibiyo chi haija ge chem da koi ana haijari natraga di akoi khongjang je makhan makhan changjal ani noi gi oyara khari do thangjal laga akoi laita ya da bani na akoi lairani hata jigi manung da taurani sinbi rakta di mana laifam pibi ni yung mingon cheng na laijada ba mi ngai di laifam pi ne na hai gi bani aduka hujik phau da hoi mai harakte akoi gi laifam je karai da sinbi re akoi laifam do sinbi ra badi akoi mafam du da changyan jarage yum me chidok pa nongan ba ga mana ne laifam chabam mafam chana pirani yum cheng na laijada ba ngai di na hai gi bani chem bi re na hai gi bani cheng na mayum makai laijada ba ngai di pi gani hai da na ne bi re na hai gra bani adu kana da pithokreไม่ใช่ยุ่งถูกไอ้บิริบะคอยจะปีเตอร์นักขนาดแต่ปีทกปีกระคอยทูนะปีบิวคอยไหนจะนี่เจปีเนี่ยน่ะหลักทุกครับนี่อะคอยกีสารการไปบิริบะบิเรียลหายตาเร่อะดูน่ะปีนี่หายกระบนี่ยุ่งเชียงอะไรจะได้บังไงดียุ่งหิงกอนปีกันนี่มาติดจานตัววิญญาณเนี่ยหายกี่บันี่อะดูมาชีบ่าวว่าการินไปตอกเตหันในยิงบิรักเตชีนี่เปลี่ยนตาบะอะดูน่ะทูนะชินบิเราคอยเลยผมยามเชียมนางอาชีพบอกแต่คอยกีเลยพันจ่าพันชินบิเดียกันบ้ามาทำแต่ชินบิด้วยเนาะอะทูบ้ามาทำแต่ชินบิอยู่ไก่กุมบัชินบีแต่บัดทั่วบัดดีอาคุยยี่หานในกี่ไว้ทุกสังคมสังเกตอีพิชันเตากีบ้าอาคุยกี่ยุ่งกุนตะเรียเช่อาคุยมาพัมจีดาคุยหันจันจาระนี่หันตักถาจีมานุ่งจีดาหายไปที่มวยนับบ้าเอาไว้พันนักฆ่าจะนู่พันนักอันต้องชนูอาคุยลานเทียงนาระนี่จับจ้านะอาคุยพิเรียมีมาเช่อาคุยจังจะพัมอาคุยกี่มวยในชินบีแต่ไม่อาคุยเลยพัมเลยเตรียว